The Kongzal Makai the Taram Dong Sabagalona, Ikonana Krumzari, Nasisu video and Obama Puduna Lae, Nasisu, Pop Wayna Tore, Sapong over Lere, Sapong Lere, the Gravy Mahikatan Lere, Kango Lere, Tabika Lere, Adagi, Uti. See the Sabri Katanga Sawi Zibati Katoy. Other the ma'am, video who's like it, guys. Sabri Zarak, and Hayaga. This one, I'm a biscuit. Mahal. This is better. Sini manung saga kaya ngoban.
Chắc sốt ngọt đấy. Không được rồi. Right. Sidaina sak sin tok sari se mayam khasi se kitang kenge kitang keng ma yawram me na
ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯆꯥꯛ ꯑꯣꯏꯅ ꯁꯤꯟꯗꯣꯛꯆꯕꯅꯤ ꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯗꯅꯕꯅ ꯍꯥꯏꯖꯔꯤ ꯋꯥꯔ ꯉꯝꯗ꯭ꯔꯦ ꯁꯥꯁꯦ ꯀꯞꯁꯟ ꯉꯥꯛꯇ ꯑꯣꯏꯒꯦ ꯑꯗꯨꯅꯅꯦ 그래서 옷에 복제 캡슐 ꯉꯥꯛꯇ ꯑꯣꯏꯈꯤꯕꯒꯤ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯍꯦꯟꯖꯥꯡ ꯈꯔ ꯂꯦꯝꯃꯦ ꯎꯇꯤ ꯈꯤꯇꯪꯒ ꯀꯥꯡꯍꯧꯁꯨ ꯈꯤꯇꯪ ꯂꯦꯝꯃꯦ ꯉꯁꯤꯗꯤ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯍꯦꯟꯅ ꯐꯖꯅ ꯂꯦꯝꯍꯟꯗꯅ ꯆꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯍꯦꯟꯅ ꯐꯖꯕ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯀꯦ